mangan media host oijariba Nobo Kumar Kaisana mayam punong pukurum jari madi haro punukri. Ekoi thoramasi haunona bekoi thorang tuzage. Ngasi ni mina sida ko yamni kai khumna matik charba ekoi gi meti ekoi ipa ipugi I gi marida tana thana be yadraba kasharam da laiba ibung market thogol tawbiba ekoi gi evangelist M Rajen mamana sandukraba mi beti Ishorna sembani mi bena lekha tare mi bu Kanbiba gi thorang habi matangda mathang chatharakpa thorongi makha chatharakpa oina ngasi ni mila sida ikai kun matik charba sei kai bu magi thogol tawbiraba ko jaibungo musi jaraba oja M Rajena ngasi ni mila sida ibungo maki opau santok pigani hojikti oja sina maki matam se jingnaba laitana oja matam lobina naba oja matam sina jarida matam lobi joja mayam ai khonjel tabi reko tai tevja yam thagat chari ishorbi yam thagat chai aduga mangal media busu ene yamna khamoi dagi thagat chai aduga sibu sinbi langbi riba kai kumna matik charaba reverend nobo oja busu yamna thagat chai asigum laba jo meeting asida yaku Sandungna bagi tanja Kanbiba masih damakta hana jabu thagat chai mamangda sandok pikraba oja L Robin masung oja Johnston duga ngarang sandok pikhiba oja case inderjit oja singi wapau ai mayek sengna hawde loi phawa I tajawi yamna phajana marik chumna sandok pikhare Oja singbu Ishorna bor Kanbiba oisanu ngasi di agi damakta mangal mediana Kanbiba agi thimase Ishorna Kanbiba gi thorang na haiba masandok da mapung phataba kya oiba suyai Ishorgi wahini khallaga tabina bai damakta oja singbu ihanga ahanba maktada nolungna Nixing Japani Ishorgi wahi pathok chage taminasi Mayhoron Tandup ahum pada kunmathoi amasung kunithoi dagi Ishorgi wahi pathok chage Mapui bungo Ishorna nupa amasung magi nupi gi damak shaunna ki sembiraga makoida shethalami Mapui bungo Ishorna hai hojikti Mioi basi aikoi gumna Aphaba khangle hingbagi pambigi uhaido heklaga chaduna shiba naidaba adum lehoba tare maroina ngasi numida sida amuka na pathok chaning basi Mapui bungo Ishorna nupa amasung magi nupi gi damak shaunna phi sembiraga makoida shethalami haibasi Shaunna phi sembiraga makoi shethalami tamina khraba shastri wai se pemang mathakti bungona na hona na bor Kanbiba oisano amen ngasi numida sida eha ki sermon asi damakta thamjariba hiram thimadudi Ishorna Kanbiba gi thorang en hai prarthana tawjage wangthoi sengthora bai pai sor ngasi numida sida nachana ibungo nahaki wahi hadok jagado basi pai bungo nachau pangpiu ehagi chindon leiton khudingmak prabhu nana sokpiu sijinabiu haidok jagadaba ibungo nahaki wahi ase tagadaba khudingmakta ibungo nahaki thawai sangbagi pangal pangjaduna ibungo nahaku hena mayek sengna khangba ngamnanaba pangpiu Prabhu Jisu Krista gi mingda dijaribani amen hoji ayhangna pathok chakhiba hiram adugi matungina mapui bungona sagi maundagi semba phina adam ipu setpirami masigi hariba wafam asi karigino haibasi aikoi pumna magna khangnariba wafamni adum oina makpu wafam sigi matangda ngasi aikoi amuk hanna na honana koi yengminasi adubu miyoibana papta lekha ta khibagi matangda wahau dogoina khajiktang aiha
minute mari mangamutang wahodo ena khajitanga I haijage eden laikolatuda ekhona khangi chaba yaba wahina ikhanna leiribani adubu chaba yadaba natraga chaganu haina thingba afafata khangnaba lawsingi upambi aduda shaitana adam amasung ebigi ungninga do jingsin khibani aikhoi wakhal tominasi maruena nahasingda ina haijaning badi naha oringegi matamase ungning langtaknaba na pik thalle aigi leijariba aigi oriba phibam aduda penthokpa ngamdaba ahenba pambagi wakhalna nahasinggi pungning ase pik thalliba pungning bu phathaba ngamdaba napal amasung kalakpana chingba asigumba wakhalna thamoida thanna leiba matamni aigi leijariba aduda yengba nattana aingonda leitaba aina phangba ngamdaba aina test tawrudriba adugumba pot adu khakta da yamna pamjana kalakpa amaga loinana phangnana ba hotnaba matam naha oringai matamas pungning da ikaiba akiba adugumba kya poktaba aduga shaitana su yamna laikha tahanana ba hotnaba matam ni haibase aina maruena nahasingda haijaning bani aigi maruena aigi laitriba aina phangba ngamdriba pot aduda nahasinggi pungning bu shaitana yamna kanna chingsinba matamni haibase aina amukanna haijaning bani aduba aigi leijariba aigi pot adudati yengba ngamdaba aduda yengdaba aigi leijariba aduda penthokpa ngamdaba matamni haibase aikoi ningsingminase aduna pap haibase tawdringai pap tawdringai mamangdadi pap haibase tawdringai mamangdadi masi yamna phajaba yamna nungaigadoba manba nungsiba apamba amadi kalakpana pik thalli adubu hariba pap adu hek tawruba matung adudadi yamna tukachaba yamna nungsidaba yamna akiba amadi ikaibana pik thanba thabak amad pap haibase aikhoina khangi adam ibna afafata khangnaba lawsingi upambigi mahido hek charubadagidi makoyese phi sette haiba makhoi phi sette haibase khanglakuna akiba ikaiba poktuna thaibong manana taisinduna semlaga makhoina phi oina makhoina sekhiba adubu numidang wai orabada mapui bungana laikol aduda khongdoi hulakpa matam adudadi adam ibda ki duna kochen duna narak mungso marakta lot khaibase khoina khangi asidagi khoina khangba yabase ishorgi ya thang thugaiba haiba indaba pap tawba haibase phi setabaga pangkhak aduna kanagumba mana pap kanagumba naha amana natraga ahalna orabasu pap haibase tawrurapati mahagado phi setaba mi amagumna mahaku mi pumna makna khangba ngam magna pap tawkhre haibase mahakse papini haina mi khuding magni phong na hekta haina bani akoi mayamgi marakta hojiki matamasi phi setaba mi ama leirabati mi khuding magna khangba gumna pap tawba mi haibase mi khuding magni phong hekta khang bani aduna mahak mafam amadagi mafam amada koi chen duna lot patai aduna adam ibna pap tawrabada makoi phi sette haibase makoi khangki bani makoina unana phi set anaba honaki aduba aikoina khangi unana phi set pa yaroi haibase aikoina khangi maramdi madu tungkoiba yaro yamna kiningai ni khudong thiningai ni ishorgi mayokta leiraga aikoina hingnana bahonna bagumna thokani aduna nahagi matam haibasidi papta toina taganba matamni haibase khangduna aikoina ikaiba akibaga loina na koi chen duna hingnana bahonna ringeta naha oringegi mamal yamlaba matamase mamal yaudana mafam khangdana mangkhiba yabani haibase mase ko yamna chekshin gadauba matam amani bible na hairi aikoina lona tawkhiba pap ado ishorgi mamangda nongmati loina mak akhakpa leitana phongdokane na hai adam ibna pap tawbagi maramna lotuna leirabasu ishorgi mamangda makhoi ani mak thorakpa takhi aduna ishorna makhoi ani da hangbada makhoi masagi maral du yajaram labati makhoi pap ayol aral pumba kokpiramba yabani aduba makhoina amana amabu
मखोइना मराल सिखिबनी मपु इबुंगोगी मफमदा फावबा मखोइना मराल सिखिबनी अदुगी मरमना मालेम से ngasi पृथ्वी से शिराप फंगबा पृथ्वी हाइबदु ओइरबनी मियोइबना पापता लेखा तादुना हुमांगी ममन्ना चिंजाक तानबा मियोइबा हाइबदु ngasi फावबा ओइरिबनी मियोइबा से शिबन नाइरिबनी आदम इबकी मरमना अदुना आदम इबकी मरमना ngasi फावबा मियोइबना लेखा तादुना अवाना खांगलिबा मसिदगी अखोइना खंगबा याबसे पाप तौबा मीदी मसान मराल से याजरो मचिन थीगनी मीबु मराल सीगनी ईश्वर कीरोय ईश्वर द फावब मराल सीबदा मकोय कीबा नत्रगा चिंगनबसे लैरो थवाइना पामजना पाप तौरिबा मीदी पुगनिंग होंगे हाइबसे सुखन खल्लो अचुंबा सानबा कन्न होटनगनी अदुबु खंगबा याबदी मसीगी पुगनिंग वखल असीगी मरमना हेन लेखा तागनी अवाब नंगनी ईश्वर की शिराप फंगबा याबनी हाइबसे मसे इकोय निंगसिंगसी मरम असिना नहासिंगना असिंगबा सादुना पांगल कनबा सादुना इसागी लौसिंग सिजिनदुना ईश्वरदगी लापथोकनबा तौबिगनो हाइबसे इना यामना कन्ना हाइजनिंगबनी ताइबंग पानबगी लौसिंग सिजिनरिबा मखै ईश्वरगी मियंगददी अपंगबनी हाइबसे मसे इकोय खंगमिनसी अदुना मियोइबना ईश्वरगी मियंग मांगदा हाइबा इंददुना पाप तौदुना लेखा ताखिबा ओइरबसु ईश्वरगी नुंगसिबा अमसुंग ईश्वरगी कनबिबागी थौरांग तौबदी अखोइना मैहोरोंदगी अखोइना उबा फंगे मपु इबुंगोना नुपा अमसुंग मागी नुपीगी दमक सौना फी सेंबिरगा मखोइदा सेटहलमी हाइरिबा वाफम असिदगी खंगबा ngami मदुदी ईश्वरगी याव मचा ओरिबा जीसु ख्रिस्टन मियोइबाबु पापतगी कनबिनबगी दमक लोमनाइदबा हिंगबा पिबिनबगी दमक महांगना अखोइगी महुत सिंदुना सिबिगनी हाइबगी खुदम अदो यामना मंगजौना यामना ngalingay matamdagi hawna मैहोरोन सिदा इकोन उबा फंगे अदुना ngasiगी नुमिदा सिदा ईश्वरना सौना फी सेंबिरगा आदम इब्ता सेटपी खिबगी मतंग सिदा मरुओइना यामना तेलमना हाइदोक जनबा आई होनजगे रोमियो पंदुप तराहुंदोगी तरा मरी असिदा हाइदि प्रभु जीसु ख्रिस्टबु फी सेटपगुम सेटलो अदुगा नकोई हक्चांगी अपाम थुंगनबा थौरांग तौगनु हाइन हाइदि रोमियो पंदुप तराहुंदोगी तरा मरी असिदा मतंग असिदा जीसुबु फीदा पांदम तौदुना फीगी मिंगथोलमा पीदुना ख्रिस्टबु सेटलो हाइना बाइबल ना हाइदि जीसु ख्रिस्टबु सेटलो हाइन हाइबा अदुगा हक्चांगी अपाम हाइबदी गलातिया मंगागी तरामा पंदा हाइरिबा मरुंबी थंबा अमोटपा अपाइबा कलकपा असावबा खंबनबा युंगावबा असिना चिंबा असि मयाम से अखोइना जीसु ख्रिस्टबु फीगुमना सेटलबदी कैदोंगेदसु तौरोय हाइना बाइबल असिना हाइरि ngasi thajaba nahasingda aina hajaningbadi जीसु ख्रिस्टना क्रॉस सिबिदुना महांगना अखोगी दमक थौरांग तौबिरिबा धर्म चेनबगी फिजोल अदो अखोना सेटपसे महाकी ख्वाइतगी अपामबनी हाइरिबा फिजोल सिगी मिंगदी ख्रिस्टन जीसु ख्रिस्टनी अदुना अखोइना ख्रिस्टबु सेटलबदी अखोइना अमुक हन्ना अखोय असि ओइना उबा फंगलरोय फिजेट लेतेंगना अखोगी इसागी फजदबा इसागी अमोटपा कुपसिनबगुमना ख्रिस्टगी फिजेटना अखोगी पाप पुंबा से माना खंजिनबीबनी थाजब इचिलिनाव खुदिंगमगना ख्रिस्टबु सेटतबा यादबा फिजोल अमने मरमदी ख्रिस्टबु सेलबदी अखोइना पाप कैदोंगेदसु अखोइ तौररोय अखोइना खंगी यूनिफॉर्म सेलिबा पुलिसना फोंगना कैदोंगेदसु पाप मखोइना तौदे लोन ओरबसु मखोइना पाप तौबा यादे मरमदी मखोगी यूनिफॉर्म अदुना मखोइबु मिचमसिंगना हेक्ता मयक सेंगना खंगबा ngambani अदुबु मखोइना यूनिफॉर्म अदु सेटतबा तारगदी मखोइ लोन ओरबसु फोंगना ओरबसु आइन थुगाई खिबा याय पाप तौबसु मखोइ याय अदुबु यूनिफॉर्म अदु सेटलबदी मखोइना कैदोंगेदसु सरकार की आइन मखोइना थुगाइबसे मखोइना तौदबनी अतांगबा फिजोलना मीगी पुनिंग चिंगसिनबगुम ख्रिस्टबु सेलबदी अखोइना ईश्वरगी पुनिंग अमसुंग अखोइबु उबा मी खुदिंगमकी पुनिंगबु अखोइना चिंगसिनगनी
masi Nahasinggi damak te yamna maru oiba Ishorna yamna pamjaba fizol aduni magi thogalgi damak magi sakhi damak Nahasingna settaba yadaba fijetni asum tawduna Ishorgi Kanbibagi thorang se Nahasingna phongdokpa se Ishorgi khwaidagi apambani masi ekhoi khangminasi Ishorna Adam ebigi darkar tabadu khangiduna sagi maundagi semba phina makhoi anibu shettiba asina masida khangan base karino harigati aikhogi pap ki phi settaba aikhogi pap ki phi settaba dugi damak jisuna cross ta sibiduna jisugi dharma chenba to lauduna magi dharma chenba gi phijola do aikhoi da Ishorna shetti ribani masi aikhoi matam pumbada ningsing minasi pap toba midi phi settaba gumane haiba to aikhoi ningsing minasi aduna police or basu CRP or basu army or basu makoina makoigi dress makoigi uniform ado setrabati micham singna makoibu usitte makoibu kide ikai khumnate makoina makoigi uniform ado setlabati mi khuding magna makoibu ikai khumnei amasu ki na chatpani aikoigi uniform oriba Ishorna aikoda setpi riba Krista gi phijet ase aikoina setragadi papna aikoibu yamna laina khudum changaina tawrakani aikoina Krista gi phijeche hek setpada papta haibadi shaitan da masigi jaitheng ase ihan han phanglibani phijet tu ubada papna ki ribani masi Ishorna mioibabu kanbinabi dama achauba thorang aduni Krista boy khone setpa haibasi aduna job pandup amagi pada tara asida khone yenglabati Ishorga shaitan ga job ki maramda wari chanabada Ishorda shaitan haiban ibungona mahak amasung magi imung manungbu sambal khabagumna ngakpi senbibagi maramda aina mahaku sokpa ngamdabani haina Ishorda shaitan haiban job tu Ishorgi phijet setpagi maramna papna haibri shaitana job pu sokpa singamdaban aduna nang aigi nungda Krista gi phijet haibadi Ishorgi dharma chenbagi thabak to leirabadi Krista gi phijet Jisubu akoi setpa haibasi karino harigadi Ishorgi dharma chenbagi phijet ado aikoigi nungda leirabadi pap ki thabak pumbado aikoidagi lapna laikhigani Ishorna setpiba Kristabu phi setpagum setri phawbadi pap tawningbagi pukning wakhal shaitan gi oiba thabak singse aikoigi nungda asum leigadi shaitan na matam pumbada aikoibu leikha tahanana ba ngaiduna leiribane haibase Nahasingna mase ningsingba phai adubu aikoina cheksinminaba yabadi aikoi isanadi Kristagi Jisu Kristagi phijet ni khallaga setibase tasengna Jisu Kristagi phijetra natraga namthaki minambagi shaitan gi phijet adura haibado aikoi wakhal tobinasi Maihoron pandup kuntaret ki tra mangada Jacob na mama Rebecca gi thosil matungina mama Rebecca gi thosil matungina mayamba Esau gi phijet tu setuna minambagi namtha ki phijet setuna mapa Isaac-tagi bor phangnana bhona ba sekoina phangban bor su phangki adubu mapa bu minamduna phangkiba bor adu ki maramna Jacob na awaba kaya mangna khangkiban madu ikoina khang naha ama oina hoji Nahasingna setliba phijet ado Jisugira natraga nahaki apamba matungina thaibong manana semba Adam ibna setkiba phijet adura Adam ibna setkiba temporary ngahaki oiba minambagi phijet adu oirabadi haibadi singlupu minambagi Ishorda namthak tawbagi supnatagi oijaba kanaba phangnabagi hakchangi apamba thungnabagi phijet to oirabadi ngahaki oina bor phangkibadi yai adubu Jacob gumna awaba mayam ama nangba yabani haibase ase aikoi ningsing minasi Ishorda pukning hongdaba thamoi sengdabagi maramna Adam ibna shirap phangkibagumna nahangni Ishor amasung singlupu minambagi shirap ado phangba yabani haibase
ngasi nahasing na masi ningsing ba phai aduna job kunmapangi tara mari da hairi job na dharma chen babu phi gum na cheli haina job 29 gi 14 da sum na haiba job na dharma chen babu phi gum na cheli aduga ishorna maha khanjin bi na hairi dharma chen bagi phijol chetuna achumba wayan gi lambi da chat pasini dharma chen ba krista gi phijet haina haiba ishor gi dharma chen ba du chet labadi maduna leiteng orabadi aikoi pap ki thabak ase tawba ngamloi tawgi haina su khalloi asengba achumba lambi da koi adum chatpa tai achumba lambi da chatuna achumba wayan gi thabak tawri ba dumak ishor gi aikoi da madu ishor gi dharma chen bagi phijet haiba da aikoi da maduna oibani asum aikona ishor gi kanbiba gi thawrang tawi ba se thawai yaw na lofsin janana ba mahangna thonbi ri ba phijet ase pamjana setna ba aikoi hotna si krista bu set ba haiba se taibang pan bu joy to ba taibang pan bu joy to ba haiba se taibang pan ba chatli ba tawri ba pap ki thabak mayam sing ado madu aikona joy to duna chat ba haiba masibu joy to ba mi sing aduna jisu krista bu phi gum set ba di jisu krista bu set ba haiba se taibang pan bu joy tawri ba ni naha ama oina mai thi ba mi ama oiri bra imung manung da samaj da nahak mai thi ba punchi amagum na hingle na khali bra adubu aina hajaning badi nahak ki mai thi ba do ishori wahi da ko yengmi da si masi ki mai thi ba ikai ban nang liba punchi se taibang pan bagi apam da chat bagi maram nara natraga ishori wahi gi mapan chat bagi maram nara hai ba do ba do ko yekshi karigumba ishori wahi gi maram dagi ishori aning ba pam da chat bagi maram dagi mai thi ba oirabadi adum yai bhavani adubu taibang pap ki apam da chat bagi maram na mai thiba oirabadi nahaki punchi marela do soirabani ishorgi wahi gi maramna taibang pan da mai thiba siti ishorgi leibak tu phangbagum bani taibang pan wagi mieng da mai thira su mina noknar su hanthana yengbida basu makhoi mana na chatmi na de haina khallaba su taibang pan wagi lamjela asida chatmi na de haida basu madi kanada bani mai thira bani angau bani tukat chana haina tukat chana khoibu khallaba su kari su kaide taibang pan bagi oina mai thiba oisi taseng badi masi pumba se ado mai thiba natti mai pakli bani taibang pan babu joy tawri bani taibang pan bagi lamjel da mai pak bado mai pak ban natti adubu thawai gi punsi da chakhon na khonna bada taibang pan da mai thiba do mai pak pa kau bani adugumba miyoi sing aduni jisu kristana adugumba miyoi sing adudani jisu kristana anouba uniform ama madudi angouba phirol thonbigani ana haibado makhoi sing adudani makhoi gi maming duni hingbagi larik tagi khak muthat piroi hana haibado makhoi sing aduni hingbagi pambi gi uhaye do heklaga cha do na siban naidana lehogado ba sing ado makhoi sing aduni aduna nanga ina khangba yabadi hariba hingbagi pambi gi mahi ado chaba natraga chada ba haibado isa gi apamba ishorna pibiri ba phijet ase ekone set pa natraga set ba haibado nang ai gi apamba aphaba tawge natraga phattaba tawge haibado akoi isa gi apamba haibado se ina hajaning ban aduna ishorna pibiri ba phijet jisu krista bu set ke harabadi pap ki ariba phijet ado aikoi thado patai korinthio da por na hari anoba set padi pami adubu ariba hanagi ariba do lauthok padi pap de na haiba efisam panduk marigi kunithoi kunmari de yenglabadi masida haibasi nakhoina hana palamba minambagi hakchangi apambagi ariba mi ado thado u anoba mi ado set loina hari jisu krista se anoba mi aduni masidi anoba lifestyle aduni masigi ishorgi phijet ase set na bagi damakta di ariba phijet ariba mi ado aikoi thado patai phongdo piba ahumgi tarani panda layodekia gi singlupta hairi ishorna nangi phi set tabagi ikaiba do phongda nanaba angauba phirol ado loduna set loina hairi maramdi nahaki nungsiba do ingtha khare asengba do mang khare
थाजबदु सोंथखरे नुंगदा ईश्वरगी वाहिदु लैत्रे हैन हाइबन अदुना पापकी थबक मयाम असिदा जॉय तौबा सिंग अदुदा जिसु ख्रिस्टना अंगौबा फिरोल थोनबिगनी हैन हाइरि मखोई ममिंग अदो हिंबगी लारिक्तगी मुथत पिरोय हैन हाइबन ngasi aikoi wakhal tawminasi aikoi isa isana ishorgi kanbibagi thaurang tawbibo ina pibiriba krista bu phi setpagumna setlaina nakna khallibra jisu aiga loinari jisu bu aina setle aigi maramna jisu krista bu phongdokle haina khallibra kanagumba marumapang amaga aiga unabada marup aduna aingondagi jisu bu uba phanglibra aibu thirakpa matamda aise natana jisu oina marup aduna phanglibra aigi wataba matamda jisu krista gi wahigumna taribra madu aikoi wakhal tawminasi aduna ishorna thorang tawbiba jisu bu chelabadi aigi punsi aigi saktam aigi asengba phibam aigi aina tawbangamba aigi ngamjaba thabakna chingba pungnam ado lochin khragadi maram di madu sing adugi mathakta krista gi phijet aduna kupsin bani adubu yamna nungai taba mati ngasi gi nahasing ayambana ishorna hingnabagi damak thaurang tawbiri ba phijet adudi lawthokna makhada thamkre adugi mahutta masa masa gi haisingba tawbangamba masa masa gi education status personality masa gi maram da phongdokpa masa gi matik magun doina mina kupni nusiraba tung da singlup ki luchingba oigadoriba nahasing da ina hajani badi aikoi ishor gi phijol ase aikoi set lasi masi jisu na aikoi da pi ba yamna pambani ngasi su adomna jisu krista bu phi set pa gum set ri haina khallabadi phongdok pi bagi layode kya gi singlup ningsing pi aduga aikoi hingbagi upami mahi oriba uhai ado ikhutna phangna hetuna chana na aikoi khotna rasi aikoi jisu krista bu set ta ba ya da bani jisu na piriba angauba phirola se launa na ba aikoi khotna rasi laisoli sei number 93 gi wanda kari hai mapu ibungona set liba phijet asi gi maramna malema se ngasi su mafam chana thambiduna lengdana lairi bani hana hai aikoi na khani mapu ibungo masamang na su phijet ama set di hana se laisoli sei number 93 gi wanda se kan uba phang bani aduna nang aina su ishorgi kanbibagi thaurang ishorna kanbibagi thaurang toriba jisu krista bu setlabadi nang aigi oiba thawagi oiba punsia se lengdana mafam chana mapung phana achetpa christian punsi ama oigani haira se aikoi ningsingminasi tamina khraba wahi se aikoi myam gi mathak ibungona thojan biba oisan amen yam thakachoi oza bu ishorna bormarang kaina piba oisunu oza masigi matam sitra mayam khras sangtukna laukibora busu masigi program yaubiri bunung si chindaw singpurna mangna edening khondama pu ibona kuibu kanbibigi tharang tawki madusu hebong mana laukthok piraga samtugi phi setpiduna yaw matragi I tahan biraga yaw matu du silen biki aduda jisu krista adugi hijol adu siatna ba ishorna tharang tawbiki aiba yan marik chumba thambikre yam thakachuri harau phondok churi ishorna tabikro khudimuksu bor pisunu oza rajen musi ishorna pangbibo oisunu oza rajel si ozi kashar landamda ibo market thawol tawbiriba ozani barak mission presbytery da thawol tawbiriba ozani ishorna bor pibo oisunu sumna koi bangladesh tagi aduga koi kashar dagi mi khradum yawbiri yam thakachuri harau phondok churi loina nangasi milasida sinja langjire mangan media leiriba sida mangan pau su koi Facebook ta su mangan pau gi dum thajabani link thajai adu loina mangan manipur christian media da su uzi ma ko live thajari bin mayam punamona live to ying bi dana pungphan bin haina haijabani hayin limita koi gi nusi jaraba oza bimon hoji MBC da koi gi mission coordinator oina thabak tawiriba ozana ibo makyo pa makha tabigani ngasi gi onadi koi thorom sandokpasi matang se ko lotion jage aloina na koi kanagumba haining basing aduna koi live si koi lo elotion baga mayam gi sharing mati umta koi thamina si oje koi gi live si koi lotion bigani ngasi gi onadi mangan media sandok soba thorom si matang se lotion jage yembiri purmak ishorna bor pibo oisno amen